ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯏꯕꯣꯊꯣꯏ ꯀꯧꯕ ꯄꯥꯈꯪ ꯑꯔꯤꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯊꯣꯏ ꯆꯍꯤ 92 ꯁꯨꯖꯤꯜꯂꯛꯏ꯫ ꯃꯃꯥ ꯃꯄꯥꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯌꯣ ꯍꯥꯏꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯏꯃꯥ, ꯍꯦꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯏ ꯉꯁꯤꯗꯤ꯫ ꯆꯥꯛ ꯂꯩꯇ꯭ꯔꯕꯣ? ꯈꯖꯤꯛꯇꯒ ꯊꯥꯗꯕꯤꯔꯛꯑꯣ꯫ ꯄꯥꯕꯒꯤꯁꯨ ꯍꯦꯟꯖꯥꯡ ꯋꯥꯠꯄ ꯃꯥꯜꯂꯤ, ꯈꯔ ꯍꯥꯞꯄꯤꯔꯝꯃꯨ꯫ ꯌꯥꯔꯦ ꯌꯥꯔꯦ ꯏꯄꯥꯗꯤ, ꯄꯨꯛ ꯊꯜꯂꯦ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯔ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯊꯥꯏꯅꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯨꯝꯅ ꯆꯥꯁꯤꯟꯕ ꯌꯥꯗ꯭ꯔꯦ꯫ ꯄꯤꯁꯛ ꯃꯆꯥꯅꯨꯄꯥꯗ ꯆꯥꯛꯇꯣ ꯍꯥꯞꯅ ꯍꯥꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯎ ꯆꯥꯎ, ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯒꯗꯕꯅꯤ꯫ ꯅꯃꯥ ꯍꯅꯨꯕꯤ ꯑꯩꯅ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯆꯥꯎꯀꯣ꯫ ꯅꯪ ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯒ ꯈꯥꯡꯉꯦꯟꯕꯝꯗ ꯊꯥꯡꯗꯣꯛꯑꯝꯗꯥꯏꯗꯣ ꯑꯗꯨꯗꯁꯨꯅꯦ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯆꯥꯛꯇꯗꯤ ꯊꯣꯡꯂꯝꯃꯒꯦꯀꯣ꯫ ꯑꯁ, ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ꯫ ꯆꯥꯛꯀꯁꯦ ꯅꯤꯅꯥ ꯇꯥꯅ ꯑꯃꯇ ꯍꯥꯎꯅ ꯆꯥꯖꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯥꯔꯣꯏꯕ꯫ ꯍꯩ, ꯍꯧꯅꯕꯤ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯍꯥ? ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨ꯫ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯆꯍꯤ 90 ꯍꯦꯟꯖꯤꯜꯂꯛꯑꯕꯅꯤꯅꯦ ꯅꯪꯁꯦ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯌꯧꯔꯛꯄꯗꯗꯤꯅꯦ ꯅꯪꯁꯦ ꯆꯍꯤ 15, 13 ꯁꯨꯔꯛꯑꯕꯅꯤꯅꯦ꯫ ꯀꯩꯅꯣꯃꯦ ꯃꯁꯤꯕꯣ, ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯗꯕꯁꯤꯕꯣ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯄꯥꯒꯤ ꯋꯥꯗꯤ ꯂꯥꯛꯂꯤꯕ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯊꯤꯅꯕ ꯇꯧꯔꯁꯤ ꯃꯁꯤꯇꯅꯤ꯫ ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯈꯪꯗ꯭ꯔꯕꯗꯤ ꯅꯃꯥ ꯏꯕꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯕꯝ ꯈꯪꯗ꯭ꯔꯦꯅꯦ ꯅꯪꯕꯣ꯫ ꯏꯃꯥ, ꯄꯥꯕ, ꯑꯩ ꯊꯤꯔꯨꯏꯗꯤ ꯍꯥꯏꯗꯦꯗꯅ, ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯑꯗꯣ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯊꯤꯒꯦꯕ, ꯁꯦꯜꯒ ꯌꯥꯝꯅ ꯇꯥꯟꯈꯤꯗꯧꯕ ꯋꯥꯠꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯁꯦꯜꯗꯣ ꯇꯥꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯁꯦꯜꯗꯤꯅꯦ ꯅꯨꯄꯤ ꯊꯤꯔꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯟꯕ ꯌꯥꯏꯅ꯫ ꯅꯆꯥꯅꯁꯨꯗꯨꯗꯤ ꯍꯟꯅꯨꯔꯕ ꯀꯥꯟꯗ ꯁꯦꯝꯕ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯣ? ꯅꯪꯕꯨ ꯐꯅ ꯋꯥꯈꯜ ꯇꯥꯕꯣꯏ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯍꯥ꯫ ꯑꯗꯨꯅꯤꯅꯦ, ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯁꯨ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯅꯈꯤꯕ ꯌꯥꯎꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗ ꯏꯃꯤꯠꯇ ꯏꯃꯧ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯄꯥꯕꯅ ꯅꯍꯥꯜꯋꯥꯏ ꯅꯨꯄꯤ ꯉꯟꯅ ꯊꯤꯕꯒꯤ, ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯈꯪꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯄꯥꯕ, ꯄꯥꯈꯪ ꯀꯨꯏꯅ ꯑꯣꯏꯕꯁꯤꯁꯨ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯗꯤꯅꯦ ꯏꯆꯥ ꯏꯃꯧ ꯏꯁꯨꯒꯤ ꯀꯨꯝꯍꯩꯗꯣ ꯌꯦꯡꯕ ꯅꯪꯗꯅ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯍꯥ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯛ ꯁꯣꯜꯂꯕꯤ, ꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯑꯩꯕꯨ ꯎꯀꯥꯏ ꯇꯛꯇꯨꯅ ꯂꯩꯔꯦ ꯅꯪꯅ꯫ ꯑꯁ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯅꯨꯕ꯫ ꯐꯔꯦꯁꯦ, ꯏꯃꯥꯅ ꯌꯥꯝꯅ ꯋꯥꯔꯕꯅꯤꯅ ꯏꯃꯥ ꯄꯣꯊꯥꯕꯤꯔꯣ꯫ ꯍꯌꯦꯡꯗꯒꯤ ꯆꯥꯛ ꯏꯁꯤꯡ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯒꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ꯫ ꯏꯁ, ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯧ ꯄꯨꯁꯤꯜꯂꯛꯑꯒꯦꯒ ꯍꯥꯏꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯒ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯒꯦ ꯀꯥꯏꯅꯒ꯫ ꯇꯧꯔꯅꯤꯗꯀꯣ, ꯏꯆꯥꯅꯇ ꯇꯧꯗꯨꯅꯗ ꯂꯥꯛꯑꯕꯅꯤꯅꯅꯦ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯃꯥꯁꯦ ꯌꯥꯝ ꯀꯣꯝꯃꯦ꯫ ꯉꯥꯏꯈꯣꯁꯦ ꯃꯃꯥ, ꯅꯪꯁꯨ ꯑꯃꯨꯛꯇ ꯂꯦꯞꯈꯣ꯫ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯣ? ꯂꯩꯇ꯭ꯔꯕꯗꯤ ꯃꯃꯥꯡꯒꯤ ꯏꯕꯨꯡꯉꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯏꯆꯥꯗ ꯄꯤꯅꯤꯡꯕꯒꯤ ꯋꯥ ꯑꯃ ꯍꯥꯏꯐꯦꯠ ꯁꯨꯝ ꯍꯧꯗꯣꯛꯏꯅꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯏꯕꯨꯡꯉꯣꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯉꯥꯡꯕꯨ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯃꯥꯅ ꯁꯨꯒꯦꯅ ꯁꯨꯔꯕꯗ ꯆꯍꯤ 18, 19 ꯃꯉꯥꯏꯗ꯫ ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯉꯥꯎꯅꯨꯅꯦ꯫ ꯍꯧꯖꯤꯛꯄꯨ ꯅꯆꯥꯅꯨꯄꯥ ꯆꯍꯤ 90 ꯍꯦꯜꯂꯕꯁꯤꯒꯤ ꯃꯥꯒ ꯂꯦꯡꯒꯥ ꯆꯥꯅꯕ ꯆꯍꯤ ꯃꯥꯟꯅꯕꯗꯤ ꯀꯥꯏꯗꯒꯤ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯃꯥꯒꯤ ꯂꯦꯡꯒꯥ ꯄꯨꯝꯅꯃꯛꯇꯤ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯈ꯭ꯔꯕꯅꯤꯀꯣ꯫ ꯅꯆꯥꯅꯨꯄꯥꯁꯤꯇꯅꯕꯨ ꯈꯪꯗꯗꯅ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯆꯨꯝꯃꯤꯅꯤ ꯑꯗꯨꯁꯨ ꯃꯄꯥ꯫ ꯄꯥꯕ, ꯈꯨꯔꯥ ꯏꯕꯨꯡꯉꯣꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯕꯨ ꯉꯧꯔꯣꯛ ꯉꯧꯕꯤ ꯑꯃ ꯂꯩꯕꯗꯨꯔꯣ? ꯃꯥꯅꯤ ꯃꯥꯅꯤ꯫ ꯑꯩꯅ ꯁꯨꯝ ꯄꯥꯎ ꯂꯧꯕꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯔꯝꯁꯨ ꯌꯥꯝꯅ ꯃꯣꯛꯏ ꯍꯥꯏꯅ ꯇꯥꯏ꯫ ꯑꯍꯜ ꯂꯃꯟ ꯊꯛꯈꯥ ꯌꯥꯝꯅ ꯈꯪꯕ ꯑꯉꯥꯡꯅꯤ ꯍꯥꯏ꯫ ꯃꯁꯛ ꯃꯇꯧꯁꯨ ꯅꯨꯄꯤꯗ ꯅꯨꯄꯤꯅꯤ ꯃꯥꯜꯂꯤꯕ꯫ ꯏꯄꯥꯗꯣ ꯏꯆꯥꯅꯕꯨ ꯌꯥꯔꯕꯗꯤꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯃꯧ ꯑꯣꯏꯕ ꯑꯗꯨꯝ ꯄꯥꯝ ꯂꯩ꯫ ꯀꯥꯏꯗꯦ ꯋꯥꯅꯣꯗ ꯄꯥꯕ, ꯅꯨꯄꯤꯅꯤꯅ ꯉꯧꯔꯣꯛ ꯉꯧꯕ, ꯔꯥꯁꯤꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯅꯞꯇꯕꯗꯨꯗ ꯑꯩ ꯄꯥꯝꯗꯦꯀꯣ ꯑꯗꯨ ꯅꯨꯄꯤꯗꯣ꯫ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ꯫ ꯑꯃ ꯍꯥꯏꯅꯤ ꯄꯥꯝꯗꯦ ꯍꯥꯏꯅꯤ, ꯑꯃ ꯍꯥꯏꯅꯤ ꯄꯥꯝꯗꯦ,
ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯕꯁꯤꯕꯨ ꯑꯗꯨꯅꯅꯦ ꯅꯪꯅ ꯍꯟꯅꯨꯔꯕ ꯐꯥꯎꯕꯗ ꯅꯇꯨ ꯊꯤꯕ ꯈꯪꯗ ꯂꯩꯔꯤꯕꯗꯣ ꯈꯪꯉꯕ ꯅꯁꯛꯇꯨꯅꯒꯁꯨ ꯈꯔ ꯐꯖꯔꯒ ꯈꯟꯕ ꯑꯣꯏꯔꯗꯤ ꯐꯪꯉꯝꯕꯁꯨ ꯌꯥꯕ ꯍꯣ ꯑꯩ ꯊꯤꯕꯒꯤꯅꯦ ꯐꯖꯕ ꯄꯥꯝꯂꯤꯕꯁꯦ 이마가 빠버거나 용 만드나 ꯑꯩꯁꯦ ꯊꯤꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯗꯧꯅ 이자도 ꯊꯤꯗꯅꯕ ꯃꯃꯥ ꯐꯖꯕꯤ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯗꯤ ꯄꯨꯁꯤꯜꯂꯛꯑꯣꯗꯅ ꯃꯃꯥ ꯐꯖꯕꯤꯗꯣ 이마 ꯑꯩꯁꯨ ꯊꯤꯔꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯕ ꯑꯃꯠꯇ ꯂꯩꯇꯗꯅ ꯇꯧꯔꯤꯕꯅꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯍꯦꯛ ꯂꯩꯕꯒ ꯄꯨꯁꯤꯜꯂꯛꯑꯗꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯔꯝꯃꯤ ꯏꯕꯣꯊꯣꯏꯗꯣ ꯃꯤ ꯑꯃꯠꯇꯅ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗ ꯃꯥꯅ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯝꯃꯤ ꯅꯣꯡꯃ ꯏꯕꯣꯊꯣꯏꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤꯗ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎꯕꯨ ꯂꯩꯇꯕ꯭ꯔꯣ ꯕꯥꯖꯤ ꯀꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯃꯅꯤꯡꯗ ꯂꯩꯌꯦ ꯍꯩꯃ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯎꯔꯨꯗ꯭ꯔꯦꯅꯦ ꯑꯩ ꯅꯈꯣꯏ ꯄꯥꯕꯗꯣ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯅꯪ ꯄꯥꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦꯔꯣ ꯍꯣꯏ ꯀꯧꯔꯨꯒꯦ ꯕꯥꯖꯤ ꯉꯥꯏꯈꯣ ꯑꯗꯣ ꯅꯪꯒ ꯍꯧꯖꯤꯛ ꯁꯥꯟꯅꯃꯤꯟꯅꯔꯤꯕ ꯑꯃꯁꯤꯗꯤ ꯀꯅꯥꯅꯣ ꯑꯁꯤꯔꯣ ꯕꯥꯖꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯏꯅꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯃꯍꯩ ꯇꯝꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯏꯅꯤ ꯑꯗꯣ ꯅꯣꯏ ꯏꯆꯦꯗꯨꯕꯨ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯔꯒꯦꯅꯦ ꯑꯩꯈꯣꯏ ꯏꯆꯦꯗꯤꯅꯦ ꯆꯍꯤ 15 ꯁꯨꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦꯗꯣ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯌꯥꯗꯦ ꯑꯗꯨꯗ ꯑꯩꯅ ꯆꯤꯆꯦ ꯊꯥꯖꯁꯦ ꯎꯕ ꯌꯥꯔꯣꯏꯅꯅꯦ ꯀꯞꯄꯗꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯃꯊꯟꯇ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯕ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯍꯜꯂꯛꯂꯝꯃꯤ ꯏꯕꯣꯊꯣꯏꯁꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯃꯄꯥꯕꯨ ꯀꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯥꯈꯤꯔꯝꯃꯤ ꯏꯇꯥꯎ ꯌꯥꯝ ꯊꯥꯖꯗꯅ ꯀꯩ ꯂꯩꯒꯦ ꯁꯨꯝ ꯀꯣꯏꯔꯛꯄ꯭ꯔꯣ ꯅꯪꯕꯣ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏꯕ ꯖꯥꯅꯤꯗꯣ ꯑꯗꯣ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯆꯍꯤ 15 ꯍꯦꯛ ꯁꯨꯔꯕ꯭ꯔꯣ ꯍꯦꯔ ꯏꯇꯥꯎ ꯁꯨꯗꯗꯤ ꯀꯩꯅꯣꯅꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕ ꯃꯇꯝꯁꯦ ꯍꯧꯖꯤꯛꯇꯤ ꯍꯟꯅꯨꯔꯛꯑꯕꯗꯧꯅꯒ ꯋꯥꯈꯜꯁꯦ ꯈꯜꯂꯛꯑꯄꯣꯠꯅꯤꯗ ꯏꯇꯥꯎꯅꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯈꯪꯗꯕ ꯏꯕꯣꯊꯣꯏꯅ ꯁꯨꯝ ꯍꯪꯖꯤꯟꯅꯗꯨꯅ ꯊꯥꯖꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯜꯂꯛꯂꯤ ꯂꯝꯕꯤꯗꯅꯤ ꯑꯩꯅ ꯉꯁꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯏꯇꯥꯍꯣꯏꯗ ꯆꯠꯅꯤꯡꯉꯛꯄꯒꯤ ꯃꯔꯝꯁꯤ ꯊꯥꯖ ꯅꯪꯕꯨ ꯎꯖꯅꯕ ꯏꯁꯣꯔꯅ ꯏꯟꯁꯤꯟꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯤ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯕꯁꯤꯕꯣ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯅꯦ ꯑꯩꯒꯤ ꯆꯍꯤꯅ 92 ꯑꯗꯨꯒ ꯃꯥꯒꯤꯅ 15 ꯑꯗꯨꯗꯤ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯍꯜꯂꯦ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ 19 ꯈꯛꯇꯅꯦ ꯑꯗꯨꯅꯤ ꯃꯄꯥ ꯃꯃꯥꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕꯤꯔꯝꯃꯕꯗꯤ ꯂꯥꯏꯕꯛ ꯐꯈ꯭ꯔꯅꯤꯗꯩꯕꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯥꯛꯄꯅ ꯏꯕꯣꯊꯣꯏꯁꯨ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ 이봉아 ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯅꯪ ꯄꯥꯕꯅ ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ ꯍꯥꯏꯕꯅꯤꯀꯣ ꯁꯥꯁꯨ ꯁꯥꯈ꯭ꯔꯄꯣꯠꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤꯅ ꯑꯃꯨꯛ ꯀꯩ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯏꯃꯥ ꯑꯇꯩꯒꯤ ꯑꯃꯠꯇ ꯑꯣꯏꯔꯝꯃꯣꯏꯅꯦ ꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯅꯦꯕ ꯑꯣꯏꯕ ꯇꯥꯕ ꯁꯥꯕꯗꯣ ꯄꯥꯝꯗ꯭ꯔꯕꯗꯤꯅꯦ ꯅꯁꯥꯅ ꯈꯪꯅ ꯄꯨꯁꯤꯜꯂꯛꯑꯣꯗꯅ ꯑꯗꯨꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯃꯥꯅꯒ ꯑꯣꯏꯅ ꯆꯥꯎꯁꯤꯜꯂꯛꯏꯅꯦ ꯍꯣꯏ ꯁꯥꯔꯒꯦ ꯏꯃꯥ ꯄꯥꯕ ꯀꯥꯏ ꯂꯩꯒꯦ ꯏꯄꯥ ꯊꯣꯛꯂꯛꯑꯦ ꯏꯕꯨꯡꯉꯣ ꯊꯪꯅꯕ ꯈꯨꯜꯗ ꯅꯪ ꯄꯥꯕꯒꯤ ꯃꯔꯨꯞ ꯇꯣꯝꯕꯗꯣ ꯃꯥꯒꯤꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯣ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯑꯃꯨꯛꯇ ꯁꯈꯪ ꯃꯥꯏꯈꯪꯅꯍꯟꯁꯤ ꯍꯥꯏꯕꯅꯤ ꯏꯕꯣꯊꯣꯏꯁꯨ ꯊꯪꯅꯕ ꯈꯨꯜ ꯍꯥꯏꯕꯗꯨꯗ ꯃꯄꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨꯗꯤ ꯅꯤꯡꯊꯤꯅ ꯇꯥꯗꯕꯤꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯔꯛꯑꯝꯃꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡ ꯏꯕꯣꯊꯣꯏꯗꯣ ꯊꯪꯅꯕ ꯈꯨꯜꯗ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯒꯤ ꯂꯥꯛꯂꯝꯃꯤ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯊꯥꯖꯗꯣ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯏꯕꯣꯊꯣꯏꯅ ꯊꯥꯖꯕꯨ ꯍꯧꯗꯨꯅ ꯃꯐꯝꯗꯨꯒꯤ ꯐꯖꯕ ꯈꯔ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯊꯥꯖ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕꯣ ꯀꯣꯏꯗꯦꯗ ꯈꯨꯔꯥ ꯑꯗꯣ ꯈꯨꯔꯥ ꯅꯪ ꯑꯩꯈꯣꯏ ꯏꯅꯦꯒ ꯂꯨꯍꯣꯡꯅꯕ ꯈꯪꯅꯕ ꯂꯥꯛꯏꯅꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯤ ꯑꯗꯣ ꯅꯈꯣꯏ ꯏꯅꯦꯗꯣ ꯃꯥꯅꯕꯨ ꯑꯩꯒ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯊꯥꯖ ꯅꯪꯁꯦ ꯅꯁꯛꯇꯤ ꯍꯥꯏꯐꯦꯠ ꯐꯖꯩꯕꯣ ꯅꯪꯒꯤ ꯐꯖꯈ꯭ꯔꯕ ꯉꯛꯁꯝꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯇꯪꯒ ꯁꯤꯔꯗꯤ ꯑꯁ
Yengbabu ngamaroi fazamandana. Khura aisu sanagi likto yamna siningebako aduda aikhoi pabaga imagada amada sabiyo haibada sukya yadi se leitena adum hai. Aingonda leiba nupidudi hayengwaine inakte hek lakpa nunghanbaga sanagi lik khuzina mas apumba pungangang handoini. Aina bakhang kuina orise tarai na oibina teni sel mayam talibanini. Aya khura adudi aikhoi inedi maraiba yamna phadawrene aisu khura guma nupa amata pamkhreda sana mayam sabina ba aige adu khura hayengwai aikhoi inegi sabibada aigi so lik masa amata yawira udana. Adudi yaroi aigi nupigi nataba atopagidi saba ngamoi. Ado nangde aingoda lainingdro? Aidi ngasai na lainingabani ado inegi nupa oidoinina toaba. Ado khura aigi su khura dauna sel paiba nupa amata sembirakera. Noi inedine aikhoi pana unarusu haidana namdana lakhanbagi wani. Ainadi kisu pamdeda. Nang ngasi numinini humnigi mamangda aikhoi khulda laamidana. Adudagi ainadi nangse aikhoida nungaina thamgena adum khankraba. Asengbairo khura ado aikhoi pa bo hoi taradi ai amu phubidana sirani adugane aikhoi inedo yam sathibane ngahalmu aina mangoldagi phane ama wairaga seluba aduda stambal kanbada soidana ne pallaga segairaba adugi ibani samphoidatnarini. Is masak thibi mana aigi thazagi masanga foiriba aduso phane amage nangna igi nakta layadine fazaba phi phane khurit masing thiba ngamda khai leibidoini. Asengbairo khura na aikhoi ine lawrano ayo ina lawro ai khura yam pameba ado khura na hauji khaikibada asoiba ama yawri aikhoi ine na aigi samphoidat banate ibani phoidatnabani. Yam kaliko aigi thajase adudi aduno aingonda khura nataba amoina kawrodana haidi napina gamagi nupada kaunabado adumaina. Moi mapa yarabu khura ado khura aikhoi ipuna nahal haiba khura hogi pabado aikhoi pugi mamanabane hai aikhoi pabadagi su khura na nawrol amagumba halamni hai ado khura nawrol ama haisibu chahi kyanu. Ibo thoina machilda soli khangsu khangdaba sibu hekta haijilaga lore. Nawrol ama haibudine supnagi tha ama khaktani tha ama khakta hanbabu kaidauge nangso nanga chahi manabada leiraga nakhoi ima dauna wadu sharupudi nangbu luna tawigedaba khurada lebina phatro. Dama ama phayeduna ado ai aikhoi imadadi hairamgi khura. Aha kamaina kai haidiba khura na aikhoi inedo pamdre hai ai oina pami mangonda leiradi ima dauna suwararoi sanana yomaga nungaina thambini hai inegi mahutta ai oina chengkhrage haina doini. Sorry adudi haranu to okemta ado ngasi oina hega jakhrasiro moida hardi moina amu yar oiduni noine do oina namdana aingonda pisiraktoiba ado oiresu aigi budi kaisu kaidaba nangi nungaitaba. Adudi khura ngasi jakhrasi ibani noyumda lao chatlasiba. Si haiduna namidang wairam aduda ibot hoina thajabo themduna mangonda ngauhanduna makhoida puraklami. Lambi edo khara sangbana makhoi anina yum yorakpadadi mamle. Ima baba ho ima ai hale karino masina yumda halaklabadi koksanga kedi hajdana amukoi kaudana laiba sina. Ho tari Si hairaga pisakto tholaklami. Ima namong nupi purabani. Aha ima puri haiba kai no ne aibu mangla tai bangla gyan ama tadre makhoi mapa tabro moi mapa amta thopira ubanang bo. Hai kaidaroge ni mama nangbo dukana kana kauri badubo. Nasa nupa nupi thiba khangdaba pakhang sari ase ngasidi nupi puri haiba mapa nangbo. Ha aseng bro haisibo onthokna nungari da koide haigi tausi nupi semba haidi haiba jani ne asuk kuibasi aikhoina thihanba ngamdaduna leirammabaneba. Pisakna leptana leiriba thajada yenglakpadadi ngakre
Kayno ibungo? Nangna tawribasidi ha? Imadi loiredana. Nangna nupi chelakliba haidana chelakliba masa lebi maura haibani mi. Kesa sumagi nupigi wadu tabada lepliba nupi sida chepthaduna yengle. Masa nupi leishabi pharaba mana. Isha nupa pakhang sida masa nupi asisu puraga pulap chelakpasibu ha haunaribraba ha. Hey ibema nama kaida lehawi ha nama du kaida lehawge haibani ne. Mama mapa anina tawriba maongdu ubada ibothoidi nokninglakpa ama yauduna tumina noktuna leirami. Kaino abo ai khurada chelaini. Pisak amadi keso thazagi wadu tabada yamna ngaklami. Masiro itaogi manau nupagi macha haibaduba. Natiye pupuna hairiba nupiduna ne aikhoi inene ba aduda khurana aikhoi ine do pamde ai oina pame mangonda leiradi luna su tawbini hai aduda aikhoi ani oina chelaini. Ha kai haibai bema nangbu jahi kya suragi ngaiko khol thangnabagi itawgi masa nupidudi ibungo nangna hankibagum tawbani da ha nasa nupan handabrane hankibani iseduna ikhoidagi lohongba jahi amani hankribado. Ibo ai sahi 15 sure 13 change aikhoi ipuna su haye khurana aikhoi pabadagi nawrol ama haibadi tha ama hale haye. Thazagi wadu tabada ibothoide thengba ngamdana nongthoraklami. Mahak thazada hana su melhaudre adubu upai lete nokpada tarami. Kari nawrol ama sibo tha amane haiba adudi nangonda kanana takpi adubu reipo khurana ngasai ta ini aidi jahi me amko oibeningi adugadi tha amakhak oira leirami. Mama haigi mungsi kumhai nungai dori hanuraba sigadaba kuiraktraba matamsida jajat kumhai mayam ama yengkho hairine mama nacha nupa na ikhoi anibo ha phare phare sumlep tuna leirano nacha nupa na pame haidana puraklaba imongni pusinbiro risaksu tana thazbu imungda pusinduna changkhirami kesoga ibo thaiga sumaningda inaduna changlaklami. Ibo chak loirabo khura ikhoi ani khongna lamsang lakpagi chak lambana loirabani. Ibema wa haigi aise nangna chelakliba nupa asigi mamani aduna ne ima haina kawgadaba aduga nakandagi sinane paba haina kawgadaba khangabo. Hoi khangani ibo ihe ima haiba phare ima na saksu loishilaklabani chanaba tawrasiko. Asumna haiduna makhoi marido magi chak chaba haunarami ngahak leiraga ima chakse lehoribro khitaga hapo oktreba ai. Ima di noila kane su khangba nate aduna saksu haphaudre ngasigidi sitamak charasi hayeng antana amuk thongga sasiko. Khura nangi pukhamda yariba chakto aingonda hapo aidi chakpu thandradi tumba yadeba. Si haiduna thazana ibothoigi pukhamdagi chakto tap lamduna lawi pisak mamit lauthokduna mapurebada yengli aduga machunda tapna soli. Aima kaino sidia pura zata amagi nupini ne kibuki ne kaine gi sidia pikna pikliba chabana marol ama yamna chariba mathibongo se amukta sabaga phangsidabagi mahongni mi magise. Ima nang sungsa sade adum yengaga phamaga le imagi hinjang se laure ima chadrabanina. Aha lo chau yam chau nabukto pokhaiba makhai chau ko nang. Ibo thai tawriba maongdo ubada noktuna tumina phamlami. Tauja sarisi yengune matu asina tawrabani kainaga noktanaga tawjarine nokni noklakhini sumsum. Asumna namit ado hawkri mathangi namitani pisak ayukta sumanga duwai kana tairi. Thaja taro nangbo hagulose imana ne thaba ingkhang tawribase khara mateng pangsu chalo. Kaino no ngalaba hojikpo kuiri ngasaina ngalabani hagulose thengi. Aya ai mau oire ko ai hongana haugadabani ko kawe haiba khura nang asaina ai haudorokpa kaidauge ha nangna tari tadana
ꯅꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯃꯈꯩ ꯑꯗꯨꯝ ꯅꯥꯈꯣꯛꯇꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝ ꯁꯥꯏ ꯑꯗꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯗꯣ ꯉꯁꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯅꯤ ꯂꯤꯛ ꯁꯥꯕꯤꯒꯗꯕꯅꯤꯀꯣ ꯍꯦꯛ ꯁꯥꯗ꯭ꯔꯕ ꯑꯩꯗꯤ ꯏꯃꯥꯗ ꯍꯥꯏꯗꯣꯛꯇꯣꯏꯅꯤ ꯁꯤ ꯍꯥꯏꯔꯝꯃꯒ ꯊꯥꯖꯗꯣ ꯍꯀꯥꯡ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩ ꯏꯃꯥ ꯊꯕꯛ ꯂꯣꯏꯔꯕꯣ ꯑꯩꯅ ꯉꯟꯅ ꯍꯧꯒꯠꯂꯛꯀꯦ ꯇꯧꯕꯅꯦꯕ ꯑꯗꯨꯗ ꯀꯥꯎꯊꯣꯛꯇꯅ ꯊꯦꯡꯉꯐꯥꯎ ꯑꯗꯨꯝ ꯇꯨꯝ ꯂꯩꯊꯣꯛꯏꯕ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏꯒꯤ ꯅꯄꯥꯝꯂꯣꯝꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯊꯤꯜꯂꯛꯑꯅꯨ ꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯁꯥꯎꯅꯔꯤ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯝꯃꯤꯅꯦ ꯐꯔꯦꯅ ꯑꯗꯨꯅ ꯍꯦꯟꯅ ꯑꯩ ꯌꯨꯝꯗꯒ ꯑꯃꯠꯇ ꯆꯠꯅꯤꯡꯗ꯭ꯔꯦ ꯈꯣꯡꯁꯤ ꯌꯥꯝ ꯋꯥꯏ ꯂꯥꯞꯄꯒꯤ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯥꯛ ꯊꯣꯡꯂꯨꯔꯁꯤ ꯑꯗꯨꯒ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯅꯪꯒꯤ ꯅꯐꯤ-ꯅꯔꯣꯜ ꯈꯔ ꯂꯩꯔꯨꯁꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯕꯗꯤ ꯇꯜꯂꯦꯕ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯕꯤꯔꯣ ꯑꯗꯨꯒ ꯀꯩꯊꯦꯜ ꯀꯥꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯑꯗꯣ ꯏꯃꯥ ꯑꯩꯒꯤ ꯐꯖ ꯐꯖꯕ ꯐꯤꯖꯣꯜ ꯃꯌꯥꯝ ꯂꯩꯕꯤꯌꯨꯀꯣ ꯂꯩꯅꯤ ꯁꯣꯏꯗꯅ ꯑꯩꯅ ꯊꯥꯖꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯏꯕꯣꯊꯣꯏꯗ ꯃꯥꯒꯤ ꯁꯅꯥ ꯂꯤꯀꯣꯟ ꯃꯌꯥꯝ ꯑꯃ ꯁꯥꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯒ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯐꯤꯖꯣꯜ ꯂꯩꯍꯜꯂꯝꯃꯤ ꯂꯩꯌꯨ ꯍꯦꯛ ꯌꯥꯗꯕꯗ ꯃꯃꯥꯗ ꯈꯪꯗꯦ ꯃꯄꯥꯗ ꯈꯪꯗꯦ ꯃꯥꯒꯤ ꯅꯨꯄꯥꯗ ꯈꯪꯗꯦ ꯅꯤꯡꯉꯥꯏ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ ꯏꯃꯧ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯅꯤ ꯈꯟꯗꯅ ꯃꯧ ꯄꯥꯝꯃꯨꯕꯁꯦ ꯑꯁꯨꯝꯅ ꯋꯥꯅꯕ꯭ꯔꯕ ꯏꯃꯥ ꯌꯥꯅ ꯌꯥꯅꯕ ꯈꯔ ꯇꯧꯔꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯧꯔꯨꯕꯅꯤ ꯑꯁꯨꯝ ꯇꯧꯅꯤ ꯈꯪꯂꯝꯃꯗꯤ ꯑꯩꯁꯨ ꯊꯤꯖꯔꯝꯃꯣꯏꯗꯕꯅꯤ ꯌꯥꯅ ꯌꯥꯅꯕ ꯇꯧꯕꯗ ꯏꯃꯥꯗꯤ ꯁꯤꯗꯧꯔꯦꯅꯦ ꯀꯅꯥꯅꯕꯨ ꯍꯧꯅꯒꯦ ꯆꯥꯛ ꯇꯣꯛꯑꯒ ꯆꯒꯨꯝ ꯐꯥꯎꯕ ꯈꯨꯟꯖꯤꯜꯂꯝꯅꯤ ꯈꯪꯗꯕ ꯃꯧꯁꯤꯕꯣ ꯐꯅ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯇꯥꯛꯄꯗ ꯂꯧꯗꯕ ꯇꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯏꯕꯣꯊꯣꯏꯗꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯃꯤꯁꯛ ꯇꯨꯝꯕ ꯊꯟꯇ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯊꯥꯖ ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯏꯃꯨꯡꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯅꯁꯨ ꯈꯔꯗꯤ ꯌꯥꯎꯁꯤꯟꯕ ꯌꯥꯏ ꯑꯁꯨꯛ ꯁꯣꯜꯂꯕ ꯏꯃꯥꯁꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯈꯣꯏ ꯃꯄꯥ ꯑꯩꯁꯨ ꯇꯧ ꯍꯥꯏꯔꯛꯄꯈꯩꯗꯤ ꯑꯗꯨꯝ ꯇꯧꯔꯤꯅꯤ ꯇꯧꯁꯨ ꯍꯥꯏꯗꯅ ꯀꯩ ꯇꯧ ꯍꯥꯏꯅꯣ ꯑꯩ ꯌꯦꯡꯉꯣꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅꯅꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯒꯗꯕꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯁꯨꯝ ꯇꯥꯛꯅꯕ ꯉꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪꯁꯨ ꯀꯩꯗꯧꯕ ꯌꯥꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗோ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯁ ꯑꯩ ꯈꯪꯗꯦ ꯑꯃꯠꯇ ꯑꯗꯣ ꯃꯈꯣꯏ ꯃꯄꯥ ꯑꯩꯒꯤ ꯈꯨꯖꯤ ꯑꯃꯠꯇ ꯁꯥꯕꯤꯌꯣꯕ ꯅꯨꯡꯉꯥꯏꯔꯤꯅꯦ ꯁꯤꯒꯤ ꯀꯣꯛ ꯈꯨꯆꯥꯛꯁꯤꯁꯨ ꯑꯩꯅ ꯉꯥꯡꯂꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯁꯟꯗ ꯒꯤꯇꯥ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ ꯁꯟ ꯑꯃ ꯑꯃꯨꯛ ꯂꯩꯔꯅꯤ ꯍꯥꯏꯔꯣ ꯍꯥꯏꯁꯦ ꯑꯁ ꯇꯜꯂꯤꯀꯣ ꯑꯩꯗꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕꯗꯣ ꯁꯪꯒꯣꯝꯗꯤ ꯊꯛꯀꯅꯤ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯈꯨꯖꯤꯗꯨꯁꯨ ꯁꯟꯖꯥꯎ ꯃꯄꯤꯗꯨꯗ ꯁꯥꯍꯜꯂꯣꯀꯣ ꯁꯤ ꯍꯥꯏꯔꯝꯃꯒ ꯏꯕꯣꯊꯣꯏꯗꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯁꯟꯗꯕꯨ ꯀꯃꯥꯏꯅ ꯁꯥꯍꯟꯗꯣꯏꯅꯣ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯁꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯨꯄꯥ ꯇꯥꯅꯤꯡꯗꯕꯅ ꯅꯥꯀꯣꯡꯒꯁꯦ ꯏ ꯇꯥꯔꯕꯅꯤ ꯑꯩꯁꯦ ꯄꯤꯁꯛ ꯉꯥꯡꯗꯅ ꯆꯥꯛ ꯊꯣꯡꯂꯤ ꯏꯃꯥ ꯏꯃꯥꯎ ꯇꯥꯗ ꯈꯪꯗꯦ ꯃꯤꯅ ꯀꯧꯔꯤꯁꯦ ꯍꯣ ꯏꯃꯥ ꯀꯧꯔꯛꯑꯦ ꯑꯃꯨꯛ ꯑꯁꯤꯅ ꯀꯧꯔꯤꯕꯁꯤꯅ ꯑꯐ ꯅꯨꯡꯉꯥꯏꯒꯤꯗꯤ ꯑꯃꯠꯇ ꯍꯥꯏꯔꯛꯑꯣꯏ ꯈꯨꯝꯃꯣꯏꯗꯍꯦ ꯈꯨꯝꯃꯣꯏ ꯊꯥꯖꯗꯣ ꯃꯥꯅ ꯀꯧꯕꯗꯣ ꯇꯥꯃꯜꯂꯛꯇꯕ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯀꯩꯅꯣ ꯍꯥ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯒꯦ ꯀꯧꯔꯤꯕꯅꯣ ꯅꯪꯅ ꯀꯧꯕꯁꯦ ꯈꯨꯝꯗꯣꯏꯒꯅꯦ ꯀꯤꯔꯦ ꯏꯃꯥꯗꯤ ꯀꯩ ꯍꯦꯟꯖꯥꯡ ꯊꯣꯡꯂꯤꯅꯣ ꯍꯪꯒꯦ ꯇꯧꯕꯅꯤꯕ ꯆꯥꯔꯒ ꯈꯪꯒꯅꯤ ꯆꯥꯔꯒ ꯀꯣ ꯌꯥꯝ ꯈꯪꯅꯤꯡꯉꯒꯅꯅꯦ ꯃꯅꯝꯒ ꯄꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯍꯦꯛ ꯑꯗꯣ ꯏꯃꯥ ꯂꯥꯝꯃꯦꯕ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯛꯑꯣꯕ ꯑꯩ ꯈꯥꯡꯕ ꯉꯝꯖꯤꯜꯂꯛꯇ꯭ꯔꯦꯕ ꯉꯝꯗ꯭ꯔꯒꯅ ꯏꯁꯤꯡ ꯈꯔ ꯍꯦꯛ ꯊꯛꯆꯜꯂꯨ ꯀꯔꯤ ꯃꯧꯅꯣ ꯈꯪꯗꯦꯕ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦꯍꯦ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯋꯥꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯏꯆꯥꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯏꯃꯧꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯦ ꯏꯁꯣꯔ ꯑꯩꯁꯦ ꯈꯖꯤꯛꯇ ꯀꯨꯏꯅ ꯍꯤꯡꯍꯟꯕꯤꯈꯣꯀꯣ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯏꯆꯥ ꯏꯃꯧ ꯋꯥꯍꯧꯒꯅꯤ ꯑꯗꯨꯒ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯖꯈꯤꯒꯦ ꯃꯃꯥ ꯅꯪꯁꯤꯃ ꯑꯗꯨꯝ ꯍꯦꯛ ꯉꯥꯡꯗꯅ ꯂꯩꯕꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯇꯧꯔꯤꯕꯁꯦ ꯀꯩꯝꯇ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯁꯤꯗꯕꯨ ꯉꯥꯡꯗꯕ ꯌꯥꯔꯤꯕ꯭ꯔꯕ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ
Imunggi makup mata hotnabasibu kaida kari mateng pangsige haibadi hek khandakhai chak lame sasat loisiloye angang oidana tawjari mama khara leraga gyan tajarak sanida mana gyan tarak pangai bada aidi sidawre ei hanana isana nupi thiba ngai ba aduga hausina amuk imau nupi gyan tarak pangai ba ima loirabo tu laure asi taraba mangak samsidane chegamna chappaga khaboina makok manungsida koro koro hek otpa adu kandadane gyan tani ma kai wangang sangang da mama aidum nangsei nongmugi sum kisale kiragana namau nupiga nasanupaga nakhoi hum tonga jage sakro ithantane wai sang namta leige makhoi mapa nangi nakta leirabadine taning da wa angak nang ngang doribasi ai thogi ko nang lehoro asumna sum tawbada laikai da su ibo thoibo miyamna yamna noknarami nupi amana asida chaliba asibo ibo thoigi nupi do natro mani ibema ibo thoi haiba hanuba sina mana pokpa yariba angang sibu laure mina hainaba dadine makubok dagi su halle haina hainaida halamni nupi sigi mapudo ibo thoigi mapagi ne mamana bani hainai aseng baro haisibo as mausisune thabak mana amata sudi sanana pungang hingang ba makai sijilaga lei thabak pumbana manembo hanubiduna loina tawi hai angakpani haisini laikai na ngangnaba mayam do tabada ibo thoi ikaiba phawrami kari nungi angang si pamluno haina tatana khalami mahak thajabu gyan tahanaba hotnarage haina khalami thaja tari bonangbo amtala osida kaina nupa ngakta leibunga khangde pungkauda kawi sei kaga se amta loisilo pungsa hek jaidana potha funga mata khangdre thaba halakpada yimda ngakta nungaina potha gadaba se phangdre nupa mit oisilaga kauhe potha babu mit lauthooga kaida mirang le kaida tilai khumi le haidana ko eng na bro wa makhatara kana loisilo di sasa loisilo ai hairo haiba kamai loisinduna sibo imada amta loisinbiyo haige kari ima sinangna kai oina uge ha nang kai oina khalurage ba sasa loisilo natrajine aina ngasi nang kaidauge yo is kaidaudoi ba ha kaidaudaurige ba adumaina ga hairdi sukloi hei loisiloi ibo thoido magi nupige wadu tabada kemta hairamdana mapanda thokidona chei asangba ama amuk pairaga changlaklami nang loisinge habra loisiloi habra loisinge kaino khangde si haiduna isau langna loisilami thaja kaiso mabuk phatabadi nate angang oibagi silam sinta haitabaga mapurai bana luna tawre mate kethokpadagi tawkhibani adugane ngasidi ai nana thongba chak chagani chak thonglo adudi ai ngamoi talle thaja phajana ningthina hairingi sidane khara suyana siko natragadi nangasi mating soidana pomani nang nungai re ne ha aingonda phuni na ki helaga thabak sum suali se thaja nang amtadi wakhal taw kai dauge ima se solaba ima sina mamung ni pilak laga nungai jagani khandana namit khudinge aingonda mawpuro haina tatana saurga ngangkhibani aduga hojik mana khalamba khuding loina tayonare adudi aise noi imungi thabak haisa minai dona loina su hairo haima adu haibana tini nangbo thaja ima se hojik ahal matam osilaklabani ahal oiraba ima bababu nungai na thamba haibasa aikhoi gi thongna tabro aikhoi su nongmadi ahal oirakhini aikhoi gi isa imauna aikhoi da sunu tarabadi nang sunu ngai gadra haibado khalo se maramokpani gi thajadi aina haiba ilabadine nana saw haiba sana layu haiba fijol loina lebini chak thongro chalo talenga moi ai chak thongba haite haba thembada yadadi kanba tarina si hairaga ibo thoina thajabo chaina kanba horami ima ai ha tawre baba nasan ba hanu basna ai ha tawre anta kanbiyo ima ayo nai habane hanu ba mama amta changuni nangbo namau nu biasi
ꯅꯆꯥꯅꯨꯄꯥꯁꯤꯅ ꯐꯨꯕꯤꯔꯕ ꯃꯥꯜꯂꯤꯅꯦ ꯆꯠꯂꯣꯃꯤ ꯅꯪꯕꯨ ꯃꯃꯥ ꯃꯄꯥ ꯈꯔ ꯐꯨꯖꯈꯤꯁꯅꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯅꯤ ꯍꯦꯟꯗ ꯍꯦꯟꯖꯜꯂꯛꯑꯒꯅ ꯈꯥꯝꯒꯦꯕ ꯃꯃꯥ ꯅꯪꯁꯤ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗꯀꯣ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯐꯔꯦ ꯃꯄꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯥꯝꯕ ꯁꯥꯔꯒ ꯃꯧ ꯐꯨꯕ ꯑꯁꯤ ꯈꯔ ꯑꯃꯨꯛꯇ ꯌꯥꯎꯁꯤꯜꯂꯨꯈꯤꯒꯦ ꯍꯩ ꯃꯃꯥ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯑꯝꯇ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯅ ꯂꯩꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯁꯟ ꯏꯔꯣꯏ ꯈꯣꯡꯕꯒꯨꯝ ꯈꯣꯡꯉꯤꯕꯁꯦ ꯁꯨꯝ ꯇꯥꯔꯒ ꯂꯩꯈꯤꯗ꯭ꯔꯣ ꯍꯥ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯊꯕꯛ ꯌꯥꯝ ꯇꯧꯒꯅꯨꯀꯣ ꯅꯪ ꯍꯅꯨꯕ ꯑꯩ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯁꯤꯅꯤ ꯏꯅꯦ ꯀꯣꯏꯕ ꯂꯥꯛꯑꯒ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯖꯤꯟꯅꯔꯒ ꯂꯧꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯆꯠꯅꯤꯡꯉ ꯆꯠꯆꯧꯅ ꯅꯄꯥꯝꯗ ꯆꯪꯉꯛꯄꯗ ꯅꯣꯏ ꯄꯥꯕꯅ ꯂꯤꯆꯩꯅ ꯀꯟꯊꯖꯔꯛꯁꯅꯤꯅ ꯍꯩꯃꯥ ꯃꯧ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯑꯩ ꯏꯕꯣꯊꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯧꯗ ꯐꯨꯔꯤꯗꯤ ꯍꯥ ꯀꯩꯒꯤꯅꯣꯕ ꯏꯃꯥ ꯃꯁꯤ ꯑꯉꯥꯡꯁꯦ ꯆꯩ ꯌꯥꯝ ꯅꯤꯕ ꯑꯉꯥꯡꯅꯤ ꯈꯔ ꯌꯥꯝ ꯐꯨꯊꯔꯒ ꯐꯒꯗꯕꯅꯤ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯛꯀꯦ ꯏꯃꯥ ꯑꯩ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯄꯨꯔꯒ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯁꯤ ꯊꯣꯛꯅꯕ ꯅꯁꯥꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯅꯨꯊꯪꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯅꯨꯀꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯏꯕꯣꯊꯣꯏꯅ ꯆꯩꯗꯨ ꯄꯥꯏꯗꯨꯅ ꯅꯝꯗꯅ ꯊꯞ ꯇꯧꯔꯒ ꯊꯥꯖꯗ ꯆꯥꯛ ꯊꯣꯡꯍꯜꯂꯝꯃꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯨ ꯆꯥꯅꯕ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯆꯥꯕ ꯍꯧꯔꯝꯃꯤ ꯉꯁꯤꯒꯤ ꯏꯃꯧꯒꯤ ꯍꯦꯟꯖꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯊꯨꯝꯕꯨ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯄꯥꯕ ꯑꯁꯦꯡꯕ ꯍꯥꯎꯕ꯭ꯔꯥ ꯊꯨꯝꯕꯨꯗꯤ ꯂꯩꯌꯦ ꯄꯤꯔꯛꯑꯣ ꯍꯥꯏꯔꯣ ꯍꯥꯏꯗꯦ ꯌꯥꯔꯦ ꯏꯃꯧꯁꯨ ꯆꯥꯖꯔꯣꯀꯣ ꯁꯤ ꯃꯉꯥꯏ ꯍꯥꯎꯕ ꯍꯥꯎꯇꯕ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯃꯍꯥꯎ ꯑꯃꯅꯤꯅꯦ ꯃꯄꯥ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯃꯍꯥꯎꯁꯤꯗꯤ ꯂꯩꯒ ꯂꯣꯏꯅ ꯊꯥꯒꯠꯂꯦꯗ ꯏꯆꯥ ꯅꯨꯄꯥ ꯁꯥꯔꯤꯅ ꯆꯍꯤ 90 ꯍꯦꯟꯅ ꯈꯟꯗꯨꯅ ꯄꯨꯔꯛꯂꯕ ꯏꯃꯧꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡꯒꯤ ꯃꯍꯥꯎꯕꯨ ꯂꯩ ꯊꯥꯏ ꯍꯥꯏꯕ ꯆꯥꯁꯤꯜꯂꯨ ꯑꯗꯨꯝ ꯍꯥꯎꯏ ꯍꯥꯏꯗꯅ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯊꯣꯏꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯥꯖꯕꯨ ꯀꯟꯅ ꯇꯨꯝꯕ ꯍꯧꯗꯣꯛꯂꯤ ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯣ ꯊꯥꯖ ꯁꯨꯝ ꯍꯧꯗꯣꯛꯄꯁꯤ ꯇꯥꯗ꯭ꯔꯗꯤ ꯅꯪ ꯏꯁꯤꯡ ꯁꯣꯏꯗꯅ ꯍꯩꯖꯤꯜꯂꯛꯑꯅꯤ ꯑꯩꯅ ꯑꯁ ꯅꯨꯄꯥ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯠꯈ꯭ꯔꯦꯗꯀꯣ ꯅꯣꯡꯁꯨ ꯉꯥꯟꯗ꯭ꯔꯤ ꯃꯝꯂꯤ ꯇꯧꯔꯤꯁꯤꯕꯨ ꯀꯃꯥꯏ ꯍꯧꯒꯠꯇꯣꯏꯅꯣꯕ ꯑꯩ ꯀꯤꯌꯦꯕ ꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯧꯒꯠꯅꯗꯅ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯅꯕ ꯍꯧꯅꯈ꯭ꯔꯕꯅꯤꯀꯣ ꯁꯦ ꯍꯧꯒꯠꯂꯣ ꯅꯪ ꯀꯤꯔꯁꯨ ꯑꯩ ꯉꯥꯏꯒꯦ ꯊꯕꯛꯁꯤꯡꯁꯦ ꯇꯧꯊꯣꯛꯂꯛꯑꯣ ꯇꯜꯂꯦ ꯉꯔꯥꯡꯁꯨ ꯅꯪꯅ ꯐꯨꯔꯒ ꯑꯩꯕꯨ ꯊꯕꯛ ꯇꯧꯍꯟꯕ ꯆꯥꯛꯁꯨ ꯊꯣꯡꯍꯟꯕ ꯑꯩ ꯉꯁꯤꯗꯤ ꯉꯝꯃꯣꯏ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯂꯨꯅ ꯉꯥꯛꯇ ꯇꯧꯒꯦ ꯈꯟꯕꯁꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯍꯟꯗꯕꯅꯦ ꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯏꯪꯕ ꯕꯥꯇꯤꯜ ꯑꯃ ꯁꯣꯛꯎꯗꯨꯅ ꯊꯥꯖꯗ ꯍꯩꯖꯤꯜꯂꯝꯃꯤ ꯏꯃꯥ ꯃꯤ ꯍꯥꯠꯂꯦ ꯀꯩꯅꯣ ꯃꯤꯅ ꯇꯨꯝꯃꯤꯉꯩꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏꯁꯤꯕꯣ ꯍꯥ ꯍꯥꯠꯂꯒꯦ ꯍꯥꯏꯔꯕ ꯅꯪ ꯑꯩ ꯁꯤꯔꯒ ꯅꯪ ꯁꯦꯡꯕꯤꯒꯦ ꯍꯥꯏꯔꯕ ꯀꯔꯤꯒꯤ ꯁꯤꯡꯕ ꯍꯧꯒꯠꯂꯣ ꯆꯩꯁꯤꯅ ꯀꯟꯗ꯭ꯔꯤꯉꯩꯗꯅꯦ ꯁꯠ ꯍꯧꯒꯠꯂꯣ ꯅꯪ ꯁꯨꯝ ꯑꯩꯁꯤ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯍꯥꯏꯔꯤꯅꯤ ꯃꯊꯛ ꯊꯣꯡꯕ ꯑꯃꯒꯤ ꯋꯥꯅꯤ ꯍꯥꯏꯅ ꯀꯤꯕꯁꯨ ꯈꯪꯗꯕ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯊꯥꯖꯕꯨ ꯅꯝꯗꯨꯅ ꯍꯧꯒꯠꯍꯟꯗꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯨꯁꯤꯟꯍꯟꯗꯨꯅ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕ ꯇꯥꯛꯇꯨꯅ ꯇꯩꯍꯜꯂꯝꯃꯤ ꯃꯤ ꯑꯣꯠꯄ ꯍꯅꯨꯕ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛꯑꯦ ꯈꯪꯉꯕ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯑꯃꯠꯇ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯑꯩꯁꯨꯅꯦ ꯅꯪꯒ ꯊꯦꯡꯅꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯈꯪꯉꯕ ꯅꯪꯁꯦ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯊꯦꯡꯅꯔꯨꯕꯅꯣ ꯈꯜꯂꯒ ꯂꯩꯔꯕꯅꯦ ꯑꯩ ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏ ꯏꯅꯦ ꯑꯣꯏꯅ ꯂꯧꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯇꯧꯔꯛꯏ ꯃꯁꯤꯟꯁꯦ ꯅꯪ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯒꯗꯕꯅꯤ ꯌꯦꯡꯉꯨ ꯊꯨꯒꯥꯏꯔꯣ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯩ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦ ꯅꯪꯅ ꯑꯣꯠꯄꯗ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯂꯨꯔꯒ ꯊꯥꯖꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯏꯕꯣꯊꯣꯏꯅ ꯃꯥꯕꯨ ꯑꯁꯦꯡꯕ ꯍꯥꯠꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯄꯤꯁꯛ ꯑꯃꯗꯤ ꯀꯦꯁꯣꯁꯨ ꯃꯆꯥꯒ ꯃꯃꯧꯒꯅ ꯂꯧꯅꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯃꯃꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃꯗ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯏꯪꯅ ꯄꯥꯟꯖꯔꯝꯕ ꯌꯨꯝꯕꯥꯜꯁꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥꯒ ꯅꯃꯧꯒꯅ ꯂꯣꯏꯔꯦꯗꯣ ꯃꯄꯥ ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯗꯅ ꯇꯠꯇꯅ ꯉꯥꯡ ꯆꯩꯈꯤꯕꯗꯣ ꯁꯤꯒꯨꯝꯕ ꯀꯨꯝꯍꯩꯁꯤ ꯎꯅꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯈꯔ ꯋꯥꯔꯛꯆꯔꯁꯅꯤ ꯈꯟꯗꯨꯅ ꯇꯥꯗꯕ ꯁꯥꯗꯨꯅ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯏꯕꯣꯊꯣꯏꯅ ꯙꯞ ꯇꯧꯗꯨꯅ ꯊꯥꯖꯕꯨ ꯊꯕꯛ ꯇꯧꯍꯜꯂꯝꯃꯤ ꯍꯦꯛ ꯇꯧꯗꯕꯗ ꯏꯕꯣꯊꯣꯏꯅ ꯊꯥꯖꯕꯨ ꯐꯨꯕ ꯀꯤꯍꯟꯕ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯃꯥꯁꯨ ꯀꯤꯕꯅ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯃꯊꯧꯗ ꯍꯥꯟꯅꯒꯨꯝ ꯉꯥꯡꯅꯕ ꯑꯗꯨ ꯇꯧꯗ꯭ꯔꯦ
ꯃꯃꯥ, ꯅꯪ ꯍꯧꯖꯤꯛꯇꯤ ꯏꯁꯧ ꯂꯥꯡꯗꯨꯅꯇ ꯂꯩꯕꯗꯣ ꯂꯥꯡꯖꯒꯦ ꯍꯥꯏꯕ ꯐꯪꯗ꯭ꯔꯦꯅꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯃꯧꯁꯦ ꯑꯉꯥꯡ ꯑꯣꯏꯕꯒꯤꯅꯤ, ꯈꯔ ꯂꯩꯔꯛꯂꯒ ꯐꯔꯛꯀꯅꯤ ꯍꯥꯏꯗꯅ. ꯍꯣ ꯃꯈꯣꯏ ꯃꯄꯥ, ꯏꯃꯧꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯁꯦ ꯂꯤꯆꯩ ꯀꯤꯕꯗꯒꯤꯅꯤꯅꯦ ꯅꯪꯕꯣ. ꯑꯩꯅ ꯏꯁꯧ ꯂꯥꯡꯉꯝꯗ꯭ꯔꯕ ꯏꯆꯥ ꯅꯨꯄꯥꯅ ꯏꯃꯧ ꯋꯥꯔꯛꯂꯝꯃꯣꯏ. ꯏꯆꯥ ꯅꯨꯄꯥꯅ ꯏꯃꯧ ꯋꯥꯔꯛꯂꯝꯗ꯭ꯔꯕ ꯆꯍꯤ ꯐꯅ ꯌꯥꯝꯂꯛꯂꯕꯁꯨꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯕꯤꯔꯣ. ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯃꯧꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ. ꯑꯩꯗꯤ ꯏꯃꯧꯅ ꯊꯣꯡꯕ ꯊꯨꯝ ꯌꯥꯛꯄ ꯃꯣꯔꯣꯛ ꯊꯥꯛꯇꯕꯁꯤꯅꯕꯨ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯈꯠꯂꯛꯏ. ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯑꯩꯅꯗ ꯊꯣꯡꯗꯨꯅ ꯆꯥꯔꯛꯂꯒ ꯍꯧꯖꯤꯛꯅ ꯃꯧꯅ ꯍꯦꯜꯂꯕ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨꯅꯦ ꯃꯄꯥ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯦꯕꯨ ꯑꯩꯁꯨ ꯏꯃꯧꯅ ꯊꯣꯡꯕꯁꯦ ꯁꯨꯝ ꯍꯧꯒꯠꯂꯛꯏ. ꯊꯨꯝ ꯆꯝꯃꯒ ꯀꯪꯁꯥ ꯁꯥꯕ ꯏꯔꯣꯟꯕ ꯐꯥꯎ ꯏꯃꯧꯅꯕꯨ ꯊꯣꯡꯂꯕꯗꯤꯅꯦ ꯍꯦꯛꯇ ꯍꯥꯎꯔꯦ. ꯅꯨꯡꯉꯥꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯁꯨ ꯄꯦꯜꯂꯦ. ꯏꯆꯥ ꯅꯨꯄꯥꯒꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯂꯕꯅꯤꯅ ꯌꯥꯔꯦ. ꯑꯩꯗꯤ ꯌꯥꯗ꯭ꯔꯤ ꯃꯈꯣꯏ ꯃꯄꯥ, ꯏꯁꯨ ꯑꯃꯨꯛ ꯄꯥꯝꯂꯛꯏꯅꯦ. ꯑꯩ ꯏꯁꯨ ꯄꯥꯝꯗ꯭ꯔꯤꯉꯩꯗꯅꯦ ꯁꯤꯈꯤꯕ ꯉꯝꯂꯣꯏ. ꯃꯅꯦꯝꯒ ꯃꯀꯨꯒꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯊꯥꯖꯒꯤ ꯏꯕꯣꯊꯣꯏꯒꯁꯨ ꯏꯃꯨꯡꯗꯒꯤ ꯇꯥꯔꯝꯃꯤ. ꯊꯥꯖ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯕꯨ ꯉꯥꯛꯄꯤꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯔꯝꯃꯤ. ꯇꯥꯔꯦꯗꯅ ꯅꯨꯄꯤ, ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯗꯣ. ꯌꯥꯔꯦꯀꯣ. ꯑꯗꯨ ꯅꯨꯄꯥ, ꯍꯌꯦꯡ ꯁꯦꯜ ꯐꯪꯂꯀꯥꯟꯗ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯇ ꯁꯥꯕꯤꯌꯨ. ꯒ꯭ꯌꯥꯟ ꯐꯅ ꯇꯥꯔꯕꯁꯨ ꯅꯨꯄꯤꯅ ꯁꯅꯥ ꯄꯥꯝꯕꯁꯤꯗꯤ ꯍꯥꯏꯕꯗꯨꯅꯤꯅꯦ. ꯁꯥꯕꯤꯒꯦ ꯁꯥꯕꯤꯒꯦ. ꯑꯩꯅ ꯍꯟꯗꯛꯀꯤ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯁꯣꯏꯗꯅ ꯅꯪꯒꯤ ꯁꯅꯥꯗꯣ ꯁꯥꯕꯤꯔꯅꯤ. ꯑꯗꯨꯅꯦꯕ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯈꯔ ꯌꯥꯅꯁꯦꯕ. ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯕꯗ ꯀꯔꯝꯕ ꯃꯇꯝꯗ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯒꯦꯅꯦ? ꯌꯥꯕꯒꯤꯔꯣ? ꯁꯥ ꯁꯟꯗ ꯐꯨꯕꯗꯧꯅ ꯍꯦꯛ ꯐꯨꯏꯗꯣ. ꯅꯪꯗꯤ ꯐꯖꯅ ꯉꯥꯡꯕꯗ ꯂꯧꯕ꯭ꯔꯣ? ꯈꯖꯤꯛꯇꯪ ꯂꯨꯅ ꯍꯦꯛ ꯇꯧꯔꯕ ꯏꯊꯛ ꯍꯦꯛꯇ ꯀꯥꯒꯦ ꯇꯧꯕ. ꯑꯗꯣ ꯑꯩꯅ ꯐꯨꯕꯗꯒꯤ ꯅꯠꯇ꯭ꯔꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤꯕꯁꯦ? ꯊꯥꯖ, ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ. ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯃꯥꯅꯤ. ꯃꯃꯥ ꯍꯥꯏꯕꯁꯦ ꯃꯆꯥꯁꯤꯡꯒꯤꯗꯤ ꯃꯤꯡꯁꯦꯜꯅꯤ. ꯑꯐꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯕꯅꯤ. ꯑꯐꯕ ꯏꯃꯨꯡ ꯑꯃ, ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛ ꯑꯩ ꯍꯥꯏꯕ ꯑꯩꯁꯤꯅꯅꯦ ꯍꯣꯠꯅꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯐꯍꯜꯂꯕ, ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯨꯝꯒꯤ ꯃꯧ ꯑꯃ, ꯃꯃꯥ ꯑꯃ ꯑꯣꯏꯍꯜꯂꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯍꯌꯦꯡ ꯃꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ꯑꯐꯕ ꯃꯧ ꯑꯃ, ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯃꯗꯨꯅ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯌꯥꯝ ꯁꯟꯗꯣꯛꯈꯤꯗꯨꯅ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯍꯣ ꯃꯈꯣꯏ ꯃꯄꯥꯅ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯅꯅꯥꯏ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯖꯔꯤ. ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯤ, ꯆꯥꯅꯕ ꯇꯧꯕꯤꯔꯣ. ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯀꯧꯔꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯄꯤꯁꯛ ꯑꯃꯗꯤ ꯀꯦꯁꯣ ꯃꯆꯥ ꯃꯧꯒꯤ ꯁꯦꯕꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ. ꯏꯕꯣꯊꯣꯏꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯔꯨꯕꯒꯤ ꯃꯊꯥꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯛꯂꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ.